Matamgi Manipuri Wari ki YouTube channel asibu tabiriba khwai pumnamakpu taramna ukchabaga loinena khurumjari. Nomaijing numit ki akhanna thamjaba program asigi mari subo oina pathokchagadoriba wari macha asi Santai Soibam gi mayekni. Wari asigi mamingna Laklaroidra. Haujik miyam da lanthokchari wari macha Laklaroidra. Tomthin se hogotlu use khongi se tabra tauri se yenguni khajiktang uramba mamai se phajuk manung sida mulot khrisi bungo tomthin pabungi tung ilaroidro nangbo pabungi wahido tabadegi ai phajukta phat kauthoklaga pabungda panjong sille aduga konsille aduni dana pabung namai mi ta thoga chachiko pabungi paklaba nanganduda kokse ngatharaga urum tawraga lei pabungna aibu mamanglomda puthokduna numitpu khuram halle aisu urum khud ani londuna khurame aduga amu pabungi ngaksamda konselaga lei pabungna aibu yena khagi iru luphamduda puraga chinja sengdok halle mai me taba loiraga lakpada imado sumangda waite duna leirame ima ubada ai manakta sangsillaga mananganda konsille ima kai haige ai pabungi tung iluga halapada janaba yirum phupiramo ho yirum da natte ijana thaknaba sangom sulolamdoini aina pamjaba yirum sangom harakpaduda ngangamdaba ama phawaki mikupta chatluraga halakpagi matamda oheninki Pabu, lao, jalasi lao. Halaga chanaba, imana yirum changom lo ni haye. Lao, pabung, se, kartuna chasi lao. Aigi itawdo yengladuna, pabungga imaga thawai tan nokche. Pabungna, lao, jalasi. Pabunggi khutsamlaga, chen boy, chong boy amuk tawraga chatle. Hai, tomthin. Tusillaga tokanine nangbo takna chatlune lambi ne na tawrisina mapu pandabaga chap manare amana su yengbide amana su sembide kendra ani gi marakta leibasidi atombi machaga ne chap ek manare tawrise pabungsu machinda murum solaga chatle aisu aigi oijaba wakhalduda nungaina sanaraga chatle akut atong nariba lambi dugi nungaitabado khangde aigidi pabungi tung induna ining tamna chen chungduna sanajaba phanglaga lore sitani khalliba khara sum sangna laklaba matung khara hena kuthaba mapa amada khongme pham chahodabadagi ai khongyeche leithega tusille pabungsu aibu ngakpi bangam haude khong leithekpagi chaina kholduna khangba ngamdadana ai yamna kanna kapki pabungna aibu pamkhatlaga yumlomda thunamak halaki aina kapagi khonjel tabada imado imungdagi thuna yamna chenthoraki tomthin isa kadore ha dada isa bu kadorage pakhatpa khangningbana langtaknaraba imado hangba lepte imagi wajaba matawduda pabungna imabu themjille pabungna themjinbadagi imasu khara ne tabagum tawi aibu matam bakta pamkhatlaga aigi asokpudo yengi tapna yengaga satpa ngamadro nangbo is khusisu hubatlene tawrisidia imana ku hubatle harakpaduda aisu yengthokli masai makhaidi ude isu khajik hubatbagi thoklami kappa khara pharamdaba ai madu ubadagi amuk kappa horake aina kapakpaduda imado pakhatna hangai Isa thoiba imana nangi anabada sokhrabro ha kadai de nage se hairo se mamada hairo isabu kadai de nage ba aisu aigi nariba mapaduda khutna thin duna tai aigi khongdo nabu sum hanjelakpadagi ai khangba ngamdadana anaba khongdo pairaga sum kappe phajibiya sidi awanglongi khura tomchaugi dane pudradi yararo kadai tomthin pabung pamgese
lao 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 pabung pangge awang nunggi ipu hoidane chatlusi nangi anaba se phanaba pabung na ibu phaibam naraga awangi ipu tomchaugi yumda pui ipu do mangol da phamlaga lerami aina kapaduda ipu do hawolaga inakta changsilai pabung na wari pumba ipu duda loina tammi ihe lao 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 mathaktane kasi tomthin ipu gi phak asidane ngahak phamuko ipu mantra songe ko isu gi anaba phanaba se mitto kannu isiluse mapu ai leiringaida isuna naba yabro ibu tomjongna mantra songe haibadudagi anabado khara phabugum tawki aisu kappa khara phare ipu gi wahi singduda ai pangthabugum tawi ngahak leiraga khanghaudana yethangba khongdo khanglei leiba ama phauki kakching sikpadongna tawraga hana narambadu su phaki China khol khitang le horabasu ai khangbadi ngamki tomthen isu gi khongdo naribra ne ha ya nadre pupu aduni dana mapu leiringaida isu na ba ya ponte se ipu gi mangda amuk ta hogolaga lepuse ipu amuk ta yenge pabung nu sawoi ngakoi tawraga ai hogole khongye to yang ki ne the ai ne ki budu ubada ipuna kaisu tawroi haiduna themlei kaisu tawroi ne tomthin ipuna mantra solaga phahan krabane ai yang ki na tapna ne the pabu ai kem tawdre pabu nadre ai kem tawdre pabu ai yumdane imada yeng haluge pabu aina chenge tawbaduda ipuga pabungana kham ngai khone nangbo se ipuna haibase munna tawko haujiki dine nang pabungda pamalaga chatu yum yoraga chenba chongba amat tayade ko madu natrabadine laina saruga amuk nahalaka dawribani hoi ipuna haibado achumbo oina khalladuna ai pabungda pamhalle yamna nuwaijare khura leramdrabadi isagi awaba yengba ngamdadana topom khangdadana leramgani anakpada ana layeng sing leitabani khura natana upai leitre do khoigidi taibong mapuna pirakpa ihaise miyanggi mateng pangwana ba pirakpani aina hek hingli phawba mateng pangani kari mata pakhalunu ko fare yoro ibemado mathwai waramlani khoi khura pabungna pamlaga yumda halakli imasu akhoi halakpa konthongda ngaiduna leirami dada kamaina tawre khurana samae ngasi heng phawdi makhongse lebakta tahangano hare o adudi school di kamaina tawba isagi anabadagi school na lu pontene aine ozada chatlaga hainaruge hoi aduna pharani dada icha thoiba na sanaba yirum sangom leire lao sathu lao ima puthurake ko mangon da kakhallaga pabungi tampak da phamduna imana puthurukpa yirum sangomda hauna sathai chaningba ahawba phangba mikup tudadi ngasai nakhiba chaina kholga loina kawi pabungsu ngahak leiraga laukumba chatkre asomna numito hawkre khong naba phabadagi aisu hanagi matawgum ayuk nganna hawalaga pabungi matung induna labuk lomda asengba nungsi chaba chatle handakti ai pabungi makut samlaga tamna chatle pabua kai haige adura akhoigi school longge lambi dina sit nale kongkuchu amata leite aduna chelasu kaim tusan dingo sidi akutpa ngakta lekhom su yam thui chatpa yam nungai ko babwa hoi ado lambi nungai rasu yamna chenganu tusillaga so adine mama ma thai nungai roi ko hoi babu adu babwa sigi lambi sa school gi lambi ado maina nandri se kai gino
ꯑꯗꯨꯕꯨꯔꯣ 마부 ꯌꯦꯡꯁꯤꯟꯕꯤꯅꯕ 마부 ꯐꯖꯅ ꯁꯦꯝꯕꯤꯅꯕ ꯃꯃꯥ ꯃꯄꯥ ꯑꯃꯠꯇ ꯂꯩꯖꯗ꯭ꯔꯕ ꯑꯗꯨꯒꯤꯅꯦ ꯂꯝꯕꯤꯁꯨ ꯃꯃꯥ ꯃꯄꯥ ꯂꯩꯕ꯭ꯔꯣ ꯄꯥꯕꯨꯡ ꯂꯩ ꯀꯔꯤꯒꯤ ꯂꯩꯇꯅꯤ ꯑꯩꯈꯣꯏꯅ ꯆꯠꯅꯔꯤꯕ ꯂꯝꯕꯤꯁꯤꯁꯨ ꯅꯪꯒꯨꯝꯕꯅꯦ ꯁꯦꯝꯕꯤꯅꯕ ꯌꯦꯡꯁꯤꯟꯕꯤꯅꯕ ꯂꯩꯇ꯭ꯔꯗꯤ ꯅꯪꯁꯨ ꯂꯥꯏꯔꯤꯛ ꯃꯁꯛ ꯎꯒꯦ ꯐꯪꯂꯣꯏ ꯑꯍꯥꯎꯕ ꯆꯥꯕ ꯐꯪꯂꯣꯏ ꯐꯖꯕ ꯗ꯭ꯔꯦꯁ ꯁꯦꯠꯄ ꯐꯪꯂꯣꯏ ꯅꯃꯥꯟꯅꯕ ꯃꯌꯥꯝꯒ ꯃꯥꯟꯅꯅ ꯆꯠꯄ ꯉꯝꯂꯣꯏꯅꯦ ꯑꯗꯨꯗꯤ ꯃꯃꯥꯡꯂꯣꯝꯒꯤ ꯇꯥꯃꯅꯤꯒ ꯃꯥꯟꯅꯔꯦꯅꯦ ꯃꯅꯤꯒꯨꯝꯕꯅꯦ ꯃꯁꯤꯒꯤ ꯂꯝꯕꯤꯁꯤꯁꯨ ꯕꯨꯡꯉꯣ ꯇꯣꯝꯊꯤꯟ ꯅꯨꯃꯤꯠꯁꯨ ꯊꯣꯛꯂꯛꯑꯦ ꯌꯨꯝꯗ ꯍꯜꯂꯁꯤ ꯂꯥꯏꯔꯤꯛ ꯉꯥꯏꯍꯥꯛ ꯄꯥꯔꯒꯅꯦ ꯁ꯭ꯀꯨꯜ ꯑꯃꯨꯛ ꯆꯠꯅꯕ ꯑꯁꯨꯝꯅ ꯇꯧꯗꯅ ꯄꯥꯕꯨꯡꯒ ꯑꯩꯒ ꯌꯨꯝ ꯃꯀꯩ ꯄꯥꯡꯂꯛꯈꯤ ꯄꯥꯕꯨꯡꯅ ꯑꯩꯉꯣꯟꯗ ꯍꯥꯏꯈꯤꯕ ꯋꯥꯔꯤꯁꯤꯡꯗꯣ ꯇꯨꯝꯕ ꯆꯥꯕ ꯑꯩ ꯑꯗꯨꯇ ꯈꯟꯗꯨꯅ ꯂꯩꯈꯤ ꯑꯉꯥꯡ ꯑꯣꯏꯖꯔꯕꯁꯨ ꯃꯃꯥ ꯃꯄꯥ ꯂꯩꯇꯕ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯇꯥꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯑꯗꯨꯝ ꯐꯥꯎꯔꯒ ꯂꯩ ꯑꯉꯥꯡꯒꯤ ꯋꯥꯈꯜ ꯍꯥꯏꯒꯗ꯭ꯔꯥ ꯂꯝꯕꯤꯗꯨꯒꯤ ꯃꯃꯥ ꯃꯄꯥꯗꯣ ꯀꯅꯥꯅꯣ ꯍꯥꯏꯕ ꯀꯟꯅ ꯈꯪꯅꯤꯡꯕ ꯑꯃ ꯐꯥꯎꯈꯤ ꯅꯣꯡꯃ ꯇꯟꯖꯥ ꯌꯦꯡꯂꯒ ꯇꯨꯝꯃꯝꯗꯥꯏ ꯐꯃꯨꯡꯗ ꯄꯥꯕꯨꯡꯒ ꯍꯤꯞꯃꯤꯟꯅꯔꯤꯉꯩꯗ ꯑꯩꯅ ꯄꯥꯕꯨꯡꯗ ꯍꯪꯈꯤ ꯄꯥꯕꯨꯡ ꯍꯥꯎꯅꯦ ꯄꯥꯕꯨꯡꯅ ꯁꯦꯝꯕꯤꯅꯕ ꯃꯃꯥ ꯃꯄꯥ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯂꯝꯕꯤꯗꯨꯒꯤ ꯃꯃꯥ ꯃꯄꯥꯗꯣ ꯀꯥꯏꯗ ꯆꯠꯈ꯭ꯔꯤꯅꯣ ꯏꯍꯦ 이자ꯕꯨ ꯑꯗꯨꯇ ꯈꯜꯂꯒ ꯂꯩꯔꯕ꯭ꯔꯣ 이자 ꯍꯧꯖꯤꯛꯇꯤ ꯑꯉꯥꯡ ꯌꯥꯝꯅ ꯑꯣꯏꯔꯤꯅꯦ ꯄꯥꯕꯨꯡꯅ ꯍꯥꯏꯔꯁꯨ ꯅꯪ ꯈꯪꯉꯣꯏ ꯑꯗꯨꯅꯅꯦ ꯈꯔ ꯆꯥꯎꯈꯣ ꯑꯗꯨꯒ ꯄꯥꯕꯨꯡꯅꯅꯦ ꯂꯣꯏꯅ ꯇꯥꯛꯀꯦꯀꯣ 이자ꯅ ꯈꯪꯅꯕ ꯑꯩ ꯃꯈꯥ ꯇꯥꯅ ꯍꯪꯂꯨꯗ꯭ꯔꯦ ꯄꯥꯕꯨꯡꯅ ꯆꯥꯎꯔꯒ ꯇꯥꯛꯀꯦ ꯍꯥꯏꯕꯗꯨꯗ ꯑꯩꯁꯨ ꯅꯨꯃꯤꯠꯇꯨꯗꯒꯤ ꯄꯥꯕꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯍꯪꯈꯤꯗ꯭ꯔꯦ ꯋꯥꯈꯜꯗꯗꯤ ꯈꯟꯖꯩ ꯅꯨꯃꯤꯠꯇꯨꯗ ꯄꯥꯕꯨꯡꯅ ꯍꯥꯏꯈꯤꯕꯗꯣ ꯃꯃꯥꯡꯒꯤ ꯇꯥꯃꯅꯤꯒ ꯃꯥꯟꯅꯩ ꯍꯥꯏꯅ ꯅꯣꯡꯃ ꯇꯟꯖꯥ ꯌꯦꯡꯂꯒ ꯏꯃꯥꯗ ꯍꯪꯂꯒꯦ ꯍꯥꯏꯅ ꯂꯩꯔꯦ ꯅꯣꯡꯃꯥꯏꯖꯤꯡ ꯑꯃꯗ ꯑꯩ ꯃꯥꯡꯒꯣꯜꯒꯤ ꯃꯆꯤ ꯑꯃꯗ ꯐꯛ ꯊꯥꯗꯨꯅ ꯂꯥꯏꯔꯤꯛ ꯄꯥꯔꯒ ꯂꯩ ꯄꯥꯕꯨꯡꯅ ꯂꯧ ꯌꯦꯡꯕ ꯆꯠꯈꯤ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯔꯒ ꯄꯥꯕꯨꯡ ꯍꯜꯂꯛꯄ ꯉꯥꯏꯕ ꯑꯣꯏꯅ ꯏꯃꯥꯗꯣ ꯑꯩꯒꯤ ꯏꯅꯥꯛꯇ ꯐꯝꯂꯒ ꯂꯪꯆꯥꯛ ꯆꯥꯛꯏ ꯇꯟꯖꯥꯗꯣ ꯃꯥꯡꯍꯜꯂꯔꯣꯏꯒꯦ ꯈꯜꯂꯒ ꯏꯃꯥꯗ ꯍꯪꯉꯤ 이마 그래도 이bungo 와 ꯑꯃꯇ ꯍꯪꯒꯦ ꯀꯔꯤꯅꯣ 이자ꯅ ꯍꯪꯂꯤꯕꯣ ꯑꯗꯨꯔ ꯃꯃꯥꯡꯒꯤ ꯇꯥꯃꯅꯤꯁꯦ ꯀꯩꯗꯧꯔꯒꯦ 마기 mama mapa kadaida lꯩꯒꯦ sikhrubo side kanana kari amu harage isana ngasi khangowdana manigi mamagi mapagi maramda hanglisibo kanasu karisu haidida sum khangning tobuni ma ado ma tamanigi mamaga mapaga do sidradi kadaida leirino nomatasu ude abo hanubisiga adom lei adubro abo hanubisina noi tamanigine mamadugi mamani manigi mamado atopa nupa amadane mayum padaga leikre adugine aduga tamanina mabo hanubisiga leiri keigya tamanidi mama mapagi manakta lefam thoktroima ho noi tamanigi mamana mayum paliba nupado tamanibu pokpa mapa nate adugine yumsidane aboka leinaba haidana thanamliba adudi tamanigi mapadi tamanigi mapado magine nupi angi manakta leikre tamanigi mamana ne atombi oiba aduna ne tamanigi mapagi nupi ahanduna mabu nungside atombigi machani haidana ne loksinbidriba oh tamanigi mamaga mapaga se yam phatti koima wakhaldadi khalli tamanigi mamaga mapaga lambiduga karamna changdamnaribano haina thiriba wahangdugi pakhumdi phangkhidre adubu tamanigi waridi khanghore angang oijarabasu imana liriba warido tabada ai thawai yamna nungaikide tamanigi mateng pangningba phauki kari kamaina pangane haibadudi aisu khangkhide noi pabungse ngasidine chak chabaga loina kawkhra male he tomtin ai yengu choraima ngaiko ngahak ngai kise laktraga ne ima chak puraga chatluge satpa yadadana leiborambasu yaida
ꯂꯧꯁꯨꯅꯦ ꯁꯦꯝꯗꯕ ꯌꯥꯗ꯭ꯔꯕ ꯃꯇꯥꯡ ꯑꯣꯏꯔꯛꯑꯕꯅꯤ ꯏꯁ ꯏꯆꯥ ꯆꯥꯛ ꯂꯥꯝꯂꯝꯂꯅꯤ ꯏꯆꯥ ꯍꯥꯟꯅ ꯆꯥꯊꯣꯛꯂꯁꯤ ꯏꯃꯥ ꯆꯥꯛ ꯊꯤꯔꯨꯒꯦꯀꯣ 이마 빠붕 라아가 뿐나 좀 짜르시 야데 야데 이사 싹 탱나 짜고 야데고 능 빠붕나네 호렌 이마다 nganganiba तसेंबा मक्सु आइने sak kitang thengna charadi pabung na imada hekta ngangi sak toklaga pabung halakpa ngaiba oina ngahak sum pothari ngeida pabung da yam phekna changli kaido yarage da adu phekna changlai dubo hai makha lekhai gi itaw tombado ngasai labuktagi kakhibada lambida lakpa car amana taktana mai mahine gari thoribado phanadana muk leirurene is kamaina tawrino dada oh kayam thina soge is lu kokpada len taba haibado thoklamlani tamani gi nupidudi makhong nama lengbu yadre gari thorokliba moisu lanbadi natte animak laibak thiba haibaduni lambi sinadi phattaba yaba makai phattrabanina gari thainabada leithokpa nangaudabadagine tawkhribani gari dugi mapuduna achangba sel loina puthokani haiduna makhoigi gari aduda pukhatkre lekagi angang amasune yahonkhibani ko hojiki matam sidadi atangbani kana kana gumbabu oirati chenkhrani ne mi sokpa hemalaktana lekagi ahal kharasu MLA gi malaktane yorure election matamdadi lambi semni thaknaba ising marang kaina phangangani tawda bu mali hari singdo election loraba matungdadi masakti lairadana mami phawo uge phangde haida hairasu hotnari hekta mahairakani hotnari haiba wahisidagi henba atopo pakhum tage haibada phanglo khulgi na ahal khaktana ne loina saunare handaktine mangonda botka amata piraroi haidana ne lepnaraban haijabagi wanida sel kharana adum leikhradonida sel na leibu yariba moina su thon mangaktani ne mase aikhoina semdo ubangambadi natte do paskana dise sai thabiruro sakjanaba semlamlagi hoi hoi icha tomthin di chakrabra hoi chakre fare fare nangju charam khiro semluro ai thuna ne chaitharaage noma aina tamliba school aduda oja anoba amalaki oja se atei oja ga manade meheroi amatada mana phuba chaiba yaude yam nungsi ina loine meheroi khuding maknasu mabu nungsi ina sone mana haibasu loine ille magi matau tamduna oja atei su meheroi phuba lepki hai kanano taraga sokani ne nangbo ojagi khunjel duda oja singsu magi kadegi thoktuni yengni aisu yengthoklui tamani do wall degi chongthaki oja duna tanage tawi adubu oja ateina khamadegi chatre nongma nongmaijing numit amada oja do akhoi lai tomtin naha nongma wall degi chongthakiba nupa macha do noi swai degi ni hai nangbu khangbro khangye oja tu ada uriba yumse tu asigi mamangda leibane khut tinduna tai magi yumda amukta chatminarusidana tan bro nangbo tan di oja chalusi la o ima ai oja ga tamani hoida chatluge hoi phajana yenglaga chatluko yanida ai adum senajage oja ga akhoi ani tamani gi yum yore abok hanubido sumangda napi phoiduna lerame abo tamani leitabro isubu tontin natrane mane bo madi thabak chatkine kari lerage isubo abo akhoi school gi ojane tamani unage haiba adugi lakpane abo he hoja ibungo aigi isuna kari kaidobo yarum labage mana lalabasu ibungo na kharang akpiyu isu se wasu wazarabani mabok aigi honabada asi haraga ojada khurumlaga kappe abo tahoide adumaina tobino fatte se bo hagopiyo
ꯑꯕꯣꯛꯄꯨ ꯍꯧꯒꯠꯂꯒ ꯐꯝꯍꯜꯂꯤ꯫ ꯀꯔꯤꯒꯤꯅꯣ ꯑꯕꯣꯛꯅ ꯀꯞꯂꯤꯕꯗꯨꯕꯣ? ꯃꯤꯕꯨ ꯃꯔꯥꯜ ꯂꯩꯇꯅ ꯍꯦꯛꯇ ꯐꯨꯕ ꯆꯩꯕ ꯌꯥꯕ꯭ꯔꯅꯦ ꯑꯕꯣꯛ? ꯑꯩꯅ ꯂꯥꯛꯏꯁꯦ ꯑꯕꯣꯛꯀꯤ ꯏꯁꯨꯗꯣ ꯂꯝ ꯍꯦꯜꯂꯦꯅ ꯉꯥꯡꯕ ꯂꯥꯛꯄ ꯅꯠꯇꯤꯌꯦ꯫ ꯑꯣꯖꯥ ꯑꯇꯩꯗꯒꯤ ꯃꯥꯒꯤ ꯋꯥꯔꯤꯁꯨ ꯂꯣꯏꯅ ꯇꯥꯖꯔꯦ ꯑꯕꯣꯛ꯫ ꯇꯥꯕꯗ ꯅꯠꯇꯅ ꯃꯤꯠꯅꯁꯨ ꯎꯔꯦ꯫ ꯑꯩ ꯑꯕꯣꯛꯀ ꯋꯥ ꯑꯃꯠꯇ ꯇꯥꯟꯅꯖꯒꯦ ꯍꯥꯏꯗꯅ ꯂꯥꯛꯄꯅꯤ꯫ ꯑꯕꯣꯛꯇꯣ ꯃꯄꯤ ꯇꯩꯊꯣꯛꯂꯒ ꯀꯔꯤ ꯋꯥꯅꯣ ꯏꯕꯨꯡꯉꯣ? ꯑꯕꯣꯛꯀꯤ ꯏꯁꯨꯁꯦ ꯑꯇꯩ ꯑꯉꯥꯡꯒꯨꯝꯅ ꯁ꯭ꯀꯨꯜꯗ ꯂꯥꯏꯔꯤꯛ ꯇꯝꯕ ꯊꯥꯅꯤꯡꯗ꯭ꯔꯣ? ꯀꯔꯤꯒꯤ ꯊꯥꯅꯤꯡꯗꯅꯤ? ꯑꯩꯅ ꯉꯝꯗꯕꯒꯤ ꯎꯄꯥꯏ ꯂꯩꯇꯗꯅ ꯇꯧꯕꯅꯤ꯫ ꯃꯃꯥꯅꯁꯨ ꯍꯟꯅ ꯌꯦꯡꯕꯤꯗ꯭ꯔꯦ, ꯃꯄꯥꯅꯁꯨ ꯊꯤꯔꯛꯄ ꯀꯧꯕ ꯂꯩꯇ꯭ꯔꯦ꯫ ꯃꯔꯥꯏꯕꯛ ꯊꯤꯔꯕ ꯏꯁꯨꯁꯤꯒꯤ ꯈꯟꯕꯗ ꯑꯩꯁꯨ ꯁꯤꯡꯉꯝꯗꯅ ꯍꯤꯡꯂꯤꯕꯅꯤ꯫ ꯑꯕꯣꯛ, ꯑꯩꯅ ꯉꯁꯤ ꯑꯕꯣꯛꯀꯤ ꯅꯥꯛꯇ ꯂꯥꯛꯂꯤꯁꯦ ꯑꯕꯣꯛꯀꯤ ꯅꯤꯡꯕꯗꯣ ꯊꯨꯡꯍꯟꯖꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯩꯁꯦ ꯏꯝꯐꯥꯜꯗꯒꯤꯅꯦ ꯑꯕꯣꯛ꯫ ꯑꯩꯕꯨ ꯄꯣꯛꯄ ꯏꯄꯥꯗꯨꯅ ꯀꯅꯥ ꯂꯩꯖꯗ꯭ꯔꯕ ꯍꯥꯏꯗꯤ ꯃꯅꯤꯍꯣꯏꯒꯨꯝꯕ ꯑꯉꯥꯡꯁꯤꯡꯒꯤ ꯂꯩꯐꯝ ꯂꯥꯏꯔꯤꯛ ꯇꯝꯐꯝ ꯆꯥꯎꯅ ꯁꯦꯝꯗꯨꯅ ꯊꯝꯂꯤ꯫ ꯑꯗꯨꯗ ꯃꯅꯤꯁꯨ ꯊꯝꯁꯤ ꯍꯥꯏꯒꯦ ꯇꯧꯕꯅꯦ ꯑꯕꯣꯛ꯫ ꯑꯗꯣ ꯑꯕꯣꯛꯄꯨ ꯀꯔꯤ ꯈꯜꯂꯤꯒꯦ? ꯏꯕꯨꯡꯉꯣ ꯍꯣꯏꯅ ꯍꯥꯏꯔꯤꯕ ꯋꯥꯗꯣ ꯌꯥꯝꯅ ꯐꯩ꯫ ꯑꯗꯨ ꯐꯕ ꯋꯥꯗꯨꯗ ꯑꯩꯅ ꯀꯔꯤꯒꯤ ꯌꯦꯠꯂꯨꯅꯤ? ꯏꯕꯨꯡꯉꯣ, ꯇꯁꯦꯡꯅ ꯑꯩꯒꯤ ꯏꯁꯨꯁꯦ ꯃꯗꯨꯗ ꯂꯩꯕꯗ ꯑꯇꯩ ꯃꯃꯥꯟꯅꯕꯒꯨꯝ ꯃꯍꯩ ꯇꯝꯕ ꯐꯪꯒꯅꯤ ꯍꯥꯏꯔꯕꯗꯤ ꯉꯁꯤꯃꯛ ꯏꯁꯨꯕꯨ ꯄꯨꯕꯤꯈ꯭ꯔꯣ꯫ ꯏꯕꯨꯡꯉꯣꯒꯤ ꯂꯃꯟ ꯄꯨꯟꯁꯤꯒꯤ ꯀꯥꯎꯖꯔꯣꯏ꯫ ꯀꯔꯤꯒꯤ ꯂꯃꯟꯅꯣꯕꯣ? ꯑꯩꯅ ꯇꯥꯏꯕꯪ ꯃꯤ ꯑꯃ ꯑꯣꯏꯅ ꯄꯣꯛꯂꯒ ꯑꯇꯣꯞꯄ ꯇꯥꯏꯕꯪ ꯃꯤ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯗ꯭ꯔꯕꯗꯤ ꯑꯩꯅ ꯃꯤ ꯑꯣꯏꯅ ꯄꯣꯛꯄꯒꯤ ꯀꯔꯤ ꯋꯥꯍꯟꯊꯣꯛ ꯂꯩꯔꯤꯒꯦ? ꯑꯗꯨꯒ ꯑꯕꯣꯛ, ꯃꯅꯤ ꯃꯊꯟꯇ ꯆꯠꯀꯗꯕ ꯅꯠꯇꯦ, ꯑꯕꯣꯛꯁꯨ ꯌꯥꯎꯅ ꯆꯠꯇꯣꯏꯅꯦ꯫ ꯑꯕꯣꯛꯀꯨꯝꯕ ꯃꯆꯥ ꯃꯁꯨꯅ ꯍꯟꯅ ꯌꯦꯡꯕꯤꯗ꯭ꯔꯕ ꯀꯌꯥꯅ ꯑꯉꯥꯡꯁꯤꯡꯗꯣ ꯀꯔꯤꯗ ꯁꯣꯏꯈꯤꯗꯒꯦ ꯍꯥꯏꯗꯨꯅꯅꯦ ꯌꯦꯡꯁꯤꯜꯂꯤꯅꯦ꯫ ꯑꯗꯨꯒ ꯑꯉꯥꯡꯁꯤꯡꯗꯨꯅꯁꯨ ꯑꯃꯨꯛ ꯑꯍꯜꯁꯤꯡꯕꯨ ꯊꯧꯒꯜ ꯇꯧꯖꯕ, ꯑꯃꯅ ꯑꯃꯒꯤ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯅꯕꯅꯤ ꯃꯐꯝꯗꯨꯗ ꯇꯧꯔꯤꯁꯦ꯫ ꯑꯗꯨꯅ ꯑꯕꯣꯛꯁꯨꯅꯦ ꯄꯨꯟꯅ ꯆꯠꯁꯤꯀꯣ, ꯑꯥꯗ ꯃꯅꯤꯒꯅꯦ ꯄꯨꯟꯅ ꯂꯩꯅꯕ꯫ ꯑꯕꯣꯛꯇꯣ ꯑꯉꯥꯡ ꯃꯆꯥꯒꯨꯝ ꯃꯃꯥ ꯃꯄꯥꯗ ꯑꯣꯏꯅꯖꯕ ꯃꯇꯧꯒꯨꯝ ꯀꯞꯂꯛꯑꯦ꯫ ꯑꯩꯅ ꯄꯣꯛꯆꯕ ꯏꯆꯥ ꯐꯥꯎ ꯍꯟꯅ ꯌꯦꯡꯕꯤꯗ꯭ꯔꯕ ꯀꯅꯥ ꯂꯩꯇ꯭ꯔꯕ ꯏꯁꯨ ꯏꯕꯦꯟ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯏꯐꯝꯗꯗꯤ ꯏꯕꯨꯡꯉꯣꯁꯦ ꯃꯤꯠꯅ ꯎꯕ ꯂꯥꯏꯒ ꯄꯥꯡꯈꯛ ꯑꯣꯏꯔꯔꯦ꯫ ꯏꯕꯨꯡꯉꯣꯗꯤ ꯃꯄꯨ ꯃꯥꯅ ꯑꯩꯈꯣꯏꯒꯤꯗꯃꯛ ꯊꯥꯔꯛꯄꯅꯤ꯫ ꯑꯕꯣꯛꯇꯣ ꯑꯣꯖꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯃꯈꯣꯡ ꯄꯥꯏꯗꯨꯅ ꯑꯃꯨꯛ ꯈꯣꯏꯔꯝꯃꯦ꯫ ꯑꯕꯣꯛ, ꯉꯁꯨꯒꯨꯝꯂꯕ ꯑꯩꯉꯣꯟꯗ ꯑꯗꯨꯝꯅ ꯇꯧꯒꯅꯨ꯫ ꯉꯁꯤꯒꯤꯗꯤꯅꯦ ꯑꯩ ꯌꯧꯈ꯭ꯔꯒꯦ꯫ ꯍꯌꯦꯡꯗꯣ ꯑꯌꯨꯛ ꯑꯉꯟꯕꯗ ꯂꯥꯛꯂꯒꯦ꯫ ꯑꯕꯣꯛꯀꯤ ꯄꯨꯒꯗꯕ ꯄꯣꯠ ꯆꯩ ꯁꯦꯝ ꯁꯥꯗꯨꯅꯅꯦ ꯊꯝꯕꯤꯔꯝꯃꯣꯀꯣ꯫ ꯑꯩ ꯆꯠꯂꯒꯦꯀꯣ ꯑꯕꯣꯛ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯇꯧꯔꯝꯂꯒ ꯑꯣꯖꯥꯒ ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯃꯐꯝꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯦ꯫ ꯑꯩꯕꯨ ꯌꯨꯝꯗ ꯊꯤꯜꯂꯝꯂꯒ ꯑꯣꯖꯥꯁꯨ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ꯫ ꯑꯣꯖꯥꯅ ꯑꯕꯣꯛ ꯍꯅꯨꯕꯤꯗꯨꯗ ꯍꯥꯏꯔꯝꯕ ꯋꯥꯍꯩꯁꯤꯡꯗꯨꯗ ꯑꯩ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯅꯨꯡꯉꯥꯏꯕ ꯐꯥꯎꯈꯤ꯫ ꯑꯩꯅ ꯃꯇꯦꯡ ꯄꯥꯡꯅꯤꯡꯂꯁꯨ ꯑꯉꯥꯡ ꯑꯣꯏꯕꯅ ꯄꯥꯡꯕ ꯉꯝꯗꯅ ꯂꯥꯛꯄꯗꯣ ꯉꯁꯤꯗꯤ ꯑꯣꯖꯥꯒꯤ ꯃꯇꯦꯡꯗꯒꯤ ꯇꯥꯃꯅꯤꯁꯨ ꯑꯩꯒꯨꯝꯅ ꯂꯥꯏꯔꯤꯛ ꯇꯝꯕ ꯐꯪꯂꯅꯤ ꯈꯜꯂꯨꯕꯗ ꯋꯥꯈꯜꯁꯦ ꯄꯪꯅꯨꯡꯗ ꯅꯨꯡꯉꯥꯏꯈꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯑꯣꯖꯥꯗꯣ ꯑꯌꯨꯛ ꯑꯉꯟꯕꯗ ꯒꯥꯔꯤ ꯑꯆꯧꯕ ꯑꯃ ꯄꯨꯔꯒ ꯇꯥꯃꯅꯤꯒ ꯑꯕꯣꯛ ꯍꯅꯨꯕꯤꯗꯨꯒ ꯂꯧꯕ ꯂꯥꯛꯑꯦ꯫ ꯇꯥꯃꯅꯤꯒ ꯑꯕꯣꯛ ꯍꯅꯨꯕꯤꯒꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯑꯣꯖꯥꯒ ꯂꯣꯏꯅꯔꯒ ꯆꯠꯈꯤ꯫ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯁꯦꯝꯖꯤꯟꯕꯤꯅꯕ ꯌꯦꯡꯁꯤꯟꯕꯤꯅꯕ ꯂꯩꯇ꯭ꯔꯕ ꯃꯔꯥꯏꯕꯛ ꯊꯤꯔꯕ ꯂꯝꯕꯤꯁꯤꯒꯤꯗꯤ ꯑꯣꯖꯥꯒꯨꯝꯂꯕ ꯄꯨꯛꯆꯦꯜ ꯆꯥꯎꯔꯕ ꯃꯤꯁꯛ ꯑꯃꯠꯇ ꯊꯣꯛꯂꯛꯂꯔꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯋꯥꯈꯜ ꯃꯆꯥ ꯑꯁꯤꯅ ꯈꯟꯖꯈꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯄꯤꯀꯥ ꯑꯉꯣꯝꯅ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯂꯧꯖꯔꯤ꯫